ꯑꯩ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯉꯥ ꯊꯣꯡꯕ ꯍꯥꯏꯕꯗꯣ ꯑꯗꯨꯅꯦ ꯁꯤꯒ ꯂꯩꯔꯦ ꯉꯥ ꯃꯇꯨꯝ ꯑꯅꯤꯈꯛ ꯃꯥꯒꯤ ꯃꯍꯤꯁꯤꯒ ꯊꯝꯃꯦ ꯑꯗꯒꯤꯗꯤ ꯑꯩꯁꯤꯒ ꯀꯣꯠꯅꯕ ꯊꯝꯃꯦ ꯁꯤꯁꯤꯅꯦ ꯃꯌꯥꯝ ꯑꯩꯒꯤ ꯀꯣꯠꯅꯕ ꯍꯥꯏꯕꯗꯣ ꯎ ꯃꯣꯔꯣꯛꯀ ꯑꯗꯒꯤꯗꯤ ꯎ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃ ꯊꯝꯃꯦ ꯇꯤꯜꯍꯧ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯃꯣꯔꯣꯛꯁꯤꯒ ꯊꯝꯃꯦ ꯑꯗꯩꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯑꯃ ꯂꯩꯔꯦ ꯃꯌꯥꯝꯁꯦ ꯈꯛꯇꯅꯤ ꯉꯁꯤ ꯃꯊꯦꯜ ꯑꯝꯇ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯅ 와수 와레바ꯊꯕꯛꯇꯒꯤ ꯍꯜꯂꯛꯄꯗꯣ ꯑꯗꯨꯅ ꯑꯩ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯑꯗꯨꯏ ꯃꯊꯦꯜ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯦ ꯋꯥꯔꯕꯅꯤ ꯃꯤꯔꯣꯜ ꯂꯩꯇꯕꯁꯦ ꯃꯌꯥꯝ ꯌꯥꯝ ꯋꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩ ꯃꯇꯝ ꯊꯦꯡꯉꯕꯅꯤꯅ ꯃꯈꯨꯠꯇꯤ ꯍꯥꯝꯃꯒ ꯂꯥꯛꯑꯦ ꯑꯗꯣ ꯑꯩ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯁꯤꯅꯦ ꯊꯝꯃꯒꯦ ꯃꯌꯥꯝ ꯁꯦꯞ ꯏꯆꯥ ꯆꯥꯗꯦ ꯑꯩꯒꯤꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯁꯦ ꯆꯥꯕ ꯍꯧꯔꯛꯑꯒꯦ आलूसे आई चाबदे पामदबनेबा तो उपायदि लेते ꯍꯣꯏ
ꯃꯌꯥꯝ ꯑꯂꯨꯁꯦ ꯁꯨꯝꯕ ꯆꯥꯅꯤꯡꯗꯦ ꯃꯌꯥꯝ ꯑꯁꯤ ꯃꯣꯔꯣꯛꯁꯦ ꯁꯥꯗꯦꯅ ꯈꯟꯕꯁꯦ ꯁꯨꯝ ꯁꯥꯏ ꯈꯔꯗꯤ क्यों ना एक और वीडियो ꯉꯥꯁꯦ ꯃꯔꯨ ꯉꯥꯛꯇꯅꯤꯕꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩ ꯆꯥꯕ ꯂꯣꯏꯔꯦ ꯃꯣꯔꯣꯛꯁꯨ ꯐꯖꯅ ꯁꯥꯔꯦ ꯑꯩ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ
ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯅꯨꯡꯁꯤꯔꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕꯐꯥꯎ ꯌꯦꯡꯕꯤꯌꯨ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯆꯪꯉꯛꯄ ꯇꯥꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯁꯣꯏꯗꯅ ꯐꯪꯅꯔꯁꯤ ꯉꯁꯤꯒꯤ ꯉꯥ ꯊꯣꯡꯕꯁꯦ ꯐꯖꯅꯗꯤ ꯍꯥꯎꯔꯦ ꯑꯗꯣ ꯑꯩ ꯑꯥꯂꯨ ꯆꯥꯕ ꯀꯌꯥ ꯄꯥꯝꯗꯕꯅꯤꯅ ꯑꯥꯂꯨ ꯈꯔꯗꯤ ꯂꯦꯝꯃꯦ ꯑꯁꯤꯒ ꯀꯦꯞꯁꯤꯀꯝ ꯑꯃꯈꯛꯇꯤ ꯂꯦꯝꯃꯦ ꯑꯗꯨꯒ ꯑꯃꯦꯠꯄꯤꯗꯨꯗꯤ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯔꯦ ꯑꯩꯁꯨ ꯃꯣꯔꯣꯛ ꯑꯁꯤꯁꯦ ꯁꯥꯗꯕꯅꯦꯅꯈꯔꯗꯤ ꯈꯟꯅ ꯂꯧꯕꯅꯦꯕ ꯑꯗꯣ ꯃꯥꯗꯤ ꯃꯣꯔꯣꯛꯇꯤ ꯑꯗꯨꯝ ꯁꯥꯏ ꯈꯔ ꯈꯔꯗꯤ ꯑꯗꯨꯝ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯁꯣꯏꯗꯅ ꯐꯪꯅꯔꯁꯤ ꯕꯥꯏ ꯕꯥꯏ